Ngasinuida wairam phongkiba tongan Manipuri sifongsinga amasung thokiba thawdo wathoksingdagi maruoibi ipausing miyamda thamjagi hanbada Kangleipaki mairadagi lokasaraga Delhi da nupi lalgi thoram yawa sakhiba imagi mairagi lusingbi Sujata yauna nupi ohum house arrest tawduna thamkhre Delhi Maitai Coordinating Committee na sindrunga si New Delhi gi Jantar Mantar da pangthokadaba Marfuga mga subo nupi lal thoram yawa sakhibi imagi mairagi convener thoksom Sujata yauna nupi ohum Delhi police na house arrest tawduna thamkhre adi hiramasiga mari lainana housing Delhi da house arrest tawduna lairiba Sujata na phongdokhibagi matungina ngasi nungtil pung 12 khara helakpa matamda Delhi gi makhoina lairiba room adu da Delhi police ki nupi policing laktuna makhoi ohum mapan thokpa yaroi haiduna athingba thamkhi loinana ka adu gi mapan thokandana makhoina lairiba yum adu gi makhana singbrasu police na ngak senduna lekhiari Sujata na hai aikogi career an batawgi damakta house arrest tawribano house Manipur oiriba phiba masi tangdu laita pa purakna ba haijaba ngaktani aihakpu phajin punsinduna harassment piraga laishram Kamal Babu phangadra masidana tana jaribamda angang ohum yauna nupi ohum punha miyoi taruk tamthiba mihata khatkibadugi asumba goyal phangba ngamgadara aihaki khulaw namsinduna thamnaba honabana hena sakholakani democracy satpa India gi misam amana phangpham tokpa democracy right namthaba haibasi sumdabani mamang sai English singaniga kungo homdagi me ahumdagi thogliba irang asi condemn tawbaga loinana center da irang asi lusinana ba tabina bo khulaw laujabani adubu wangang ba phawpa yaroi haiduna house arrest tawduna thamba haibasi aran ma thawngni asumba khulaw namsinbani haikenasu pawsta makhatana phongdorakli Makasa tharak poina to papawmana Manipur lengana sinduna marfuga mangarak suba nupi lal ningsing thoram pangthokre India amadi Manipur lengana thokliba wathok asigi tungkoi ba waroisana ma purakna ba kana khotnari chief minister Manipur ge puari da mayek la na lehuraga da lamdam sigi nupi webi ima singna British lenga ki mayukta thauna fana lanthengna khiba adubo ningsingduna ngasi Manipur lengana sinduna marfuga mangarak suba nupi lal ningsing thoram pung phana pangthokre Thauram masing ase yuk chief minister N Berena lusingduna cabinet minister khara yauna tungan bi MLA singna nupi lal memorial complex ta leiriba nupi lal ningsing khubamda chief minister na lusingduna hailei katuna mapung phawa ikai khumna bokhi Thauram adura Manipur lenga ki civil amadi police ki makok thongba official singju saruk yakhi masigi matungda GP women college ta nupi lal ningsing numit ki mapung oiba thauram pangtokhi Thauram adura chief minister nongthoma Berena Athoiba mithunglen oikhiba galoinana TS Bisorjina Thoramapu oiduna sarugyaki Manipur gi nupi singgi oiba akhanaba nupi lal numira sida Manipur gi nupi MLA mangagi manungda oinam AC gi MLA Irengbam Nalini Sandel AC gi MLA Olisamadi Nauria pakhang lakpa AC gi MLA Suraisam Kebina akhanaba mithunglen singoina sarugyaki akhanaba mithunglen gi warol pirodun MLA Irengbam Nalini na haikibada Manipur gi nupi singna lamdam asida lauduna lakniba thaudang sing aduki matik singthani ngai naiki Thauram ga madi lainana chief guest ki warol piroduna chief minister N Berena phongdokhibadi Bharat lenga amas Manipur lenga na Manipur da thoklib irang asigi tungkoiba warosin purangnaba akan mathabak pekhali Manipur gi wathok asi yamna luba ma oibana warosin purakpada matam sangmani Haujik lairiba Manipur gi luraba tanja sida akhoi khudimangna laiba asibu kannabagi damak puna leminaba madi apunbagi thauna pangal sagatuna puna thabak tawminabagi tangai fadabalai akhoi masil gi marakta lainariba wakhal tanadaba kaya puna phaminadun wari sanaraga ko onsi Manipur gi nupi singna lawkhiba thaudang gi matangda singtharaduna CM na phongdokhibadi kumja English singa magsamapan ga kunthraga mapana thokhiba nupi lal asida mapangal kalaba British lanmi singi mayokta matamdu gi nupi webi ima singna thauna fana leptuna lanthengnakhhi haujik lairiba Manipur gi phibam asida laiba asibu kannanaba lamdam sigi nupi webi singna lawriba thaudang asi thaganingai ni Haujik paliba lenga asina nupi singbu awangba thakta pukhana bohanari steresi singa masum tampaki district kudimakta ima kaithal sabagi thabak sathari Haujik phawbada ima kaithal tarago humdoi saba loiduna sanganaba thorang tori masigi mathakta ima khongnang leima pencil scheme hawdoktuna sahi nifu yelaba nupi singda pension pibagi thabak sokre Manipur gi nupi sing lam kudimakta malem gi nupi singdagi hantade CM na makhatana phongdokhibada hawkhiba English singaniga kungo humdagi me ahumdagi tholakliba kanglup anigi sathiraba lana sida lamdam sigi ima singna lawrakliba thaudang asi aduki matik thaganingi
ꯃꯇꯝꯗꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯪꯈ꯭ꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯏꯃꯥꯁꯤꯡꯅ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯛꯈꯤꯕ ꯍꯧꯖꯤꯛꯁꯨ ꯂꯩꯃꯈꯣꯡꯒꯤ ꯂꯝꯕꯤꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯏꯃꯥꯁꯤꯡꯅ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤꯕ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯔꯦꯂꯤ ꯆꯠꯂꯤ ꯑꯗꯨꯅ ꯃꯗꯨꯅ ꯂꯩꯕꯥꯛꯀꯤ ꯂꯨꯔꯕ ꯇꯥꯟꯐꯝꯁꯤꯡꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯇꯥꯏ ꯏꯃꯥꯁꯤꯡꯒꯤꯗꯃꯛꯇ ꯃꯆꯥꯁꯤꯡꯅ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯖꯥꯇꯤ ꯑꯁꯤꯕꯨ ꯄꯨꯟꯅ ꯀꯟꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯅꯤꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯉꯔꯥꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯩꯁꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯁꯛꯈꯪꯗꯕꯁꯤꯡꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯍꯥꯏꯕꯗꯤ 303 ꯔꯥꯏꯐꯜ ꯑꯃ 12 ꯕꯣꯔ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯃꯔꯤ 9mm ꯄꯤꯁꯇꯣꯜ ꯑꯃ .22ꯒꯤ ꯔꯥꯏꯐꯜ ꯑꯃ 12 ꯕꯣꯔ ꯁꯣꯠꯒꯟ ꯑꯃ 7.62mm ꯒꯤ ꯃꯔꯨ 12 9mm ꯒꯤ ꯃꯔꯨ 5 .22ꯒꯤ ꯃꯔꯨ 2 12 ꯕꯣꯔꯒꯤ ꯃꯔꯨ 33 303 ꯔꯥꯏꯐꯜꯒꯤ ꯃꯦꯒꯖꯤꯟ ꯑꯃ ꯂꯣꯏꯅꯅ ꯄꯤꯁꯇꯣꯜꯒꯤ ꯃꯦꯒꯖꯤꯟ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯪ ꯇꯝꯄꯥ ꯑꯃꯁꯨꯡ ꯍꯔꯤꯟꯈꯨꯒꯤ ꯃꯐꯝꯁꯤꯡꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ AK-47 ꯔꯥꯏꯐꯜ ꯑꯃ 9mm ꯄꯤꯁꯇꯣꯜꯒꯤ ꯃꯦꯒꯖꯤꯟ ꯑꯃ ꯂꯣꯀꯦꯜ ꯃꯦꯗ ꯃꯣꯇꯔ ꯄꯣꯝꯄꯤ 3 ꯔꯣꯀꯦꯠ ꯃꯣꯇꯔ ꯄꯣꯝꯄꯤ ꯕꯣꯝ 2 ꯑꯃꯁꯨꯡ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯒꯟ ꯑꯃ ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯍꯥꯏꯔꯤ ꯐꯒꯠꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ MLAꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯁꯦꯟꯇꯔꯗ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯉꯝꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ YK ꯗꯤꯔꯦꯟ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯇꯈꯦꯜ ꯃꯍꯥꯗꯦꯕ ꯀꯣꯜꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ UCMꯒꯤ ꯄ꯭ꯔꯁꯤꯗꯦꯟ YK ꯗꯤꯔꯦꯟ ꯇꯈꯦꯜ ꯃꯍꯥꯗꯦꯕ ꯀꯣꯜ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ YKM Inautombi anina thauram mapusing oiduna UCM takhel unit hangdokre ngasigi mifam asida United Committee Manipur bu hena mapangal kalhanduna Manipur gi apunbagi saktam da singnarakli bising asibu thengnanaba miyamgi thaudang hena lawba ngamnanaba amadi lamdam asonggi miyamgi sitmilon sakhot thaurang thabak tawbigi hainabi hena fakanaba kumna khana nainakhi hairi Thauramga mari lainana UCM gi President YK Deren phongdokhibada hauzik oiriba Manipur gi phibamasi Manipur gi legislature oiriba singi apunba warep ama lawba ngamdaba amadi central government da pressure piba ngamdaba si yamna lebak thibani laingak te miyam gi apamba du haibani adubu laingak na miyam gi ihul khangna thabak tawba miyam bu ngak shen batabani ngasi aikhoina loilam British ki mayokta Supnam Sasan gi mayokta matamdugi imasingna haukiba akanbi ihawadu ningsingduna nopi lal pangthokli nopi singba awangba thakta thangali ikai khumnari adubu ngasidi iramdamsi maset thokna thugaina ba khutsem gi lanamana lamdamsi gi nopi sing miyam lanthengna hali Manipur thugairaga tuan ethnic identity kaya saganaba honariba thawong singi mayokta asanba tungi poram pomit ki phirep warep amagaloinana aikhoigi miyam punna thengnamina patai Proxy war asibu thengnaminnariba aikoi maselgi marakta amaga khaibung tananaba policy sa tharaglabra haibasi kupna yengsinminaba mathoktai mangna makhatana hai army campus tagi mafam khangduna lairiba laisram kamal babu gi mari makong athubuda puthokadabani kayam koina losinduna thamgadoribano Manipur gi apunbagi saktam khaktana tan apaspa 1958 miyot minai misi minagi mayukta UCM na sapsana leptuna lakte haiki ngasi hangdokliba UCM takhel unit asigi thaupugodaba miyoi singoina khankibasing adudi chairman da Thongram Romila Vice Chairman Waikom Inautombi General Secretary Ningombam Ananda Secretary Organization da Phairoism Rabita Secretary Finance Ilam Latasna Secretary Information and Public Relations da Thanauzam Sobita Secretary Women's Affairs Amam Babita Secretary Account da Ningombam Nandibala Secretary Community Affairs da Yungkhaibam Puni Secretary Youth Affairs da Senjam Tangba Executive Member Oina Laurembam Subadani Konthauzam Gita Sanjan Nanau Yungkhaibam Memisa Amadi Hauroksam Inaubini Haidenasu Paus the Makatana Fundorakli Makasa Tharakpoina Pausal Pauxiri to Paukran Upon Bagi Wakal Kalamamita Pixilakli Vasima Pan Gema the India Lenga Kitaurangi Sanayema Manipur Kundari tuan Purup Sing Punsinana Bamadi Lamdamasigi upon Nugi Sakam Gakna Bohonaramba Mitation Ngasi Wakal Pixilakli Vasi India Lenga Kisaurabu Kuzul Tharangari
kuki singna mitai da landarakli basi makoi gi kok nati mapa namadi Indian Army gi mating gi landarak hibani haina social activist arki sanayai mana pian da phongtokre wapam singa si marfu ka manga subo nupila numit ka mari lainana nupilan complex ta laikhidrabigi ima singbu ikai kumna bu utpagi thoramda paumi sing da phongtokhibani mana makha taradun hai haukiba lamda masigi puari kaya ga hakthengna sagona rakraba manipuri ima sing maru oina mitai ima sing asi laimarel sidabigi sada naudani puarida hakthengna saru gyarakraba ima singna matamdugi salanda nupa singna satkiba matamda yum ngaktuna lairakibani English sing amaga sani panga maudraga mathoida British na lan ngamduna Manipur paishin matamda political agent gi office 1904 mai sakhibadagi nupa singna singdagi u yalaga office hagadabani haiba ihauda ahanba nupi lan thokibani madugi matung 1931 lamdam sigi ningthawa madi British lenga ka laktungnaraga खुचेम गिलान थोननब मतमदुदा मसा सिंगी मापु रेबिगी खंजरीबा इमा सिंगना हौनरुबा लेतना ब्रिटिश का लांथेंगनखि मदुगी मतुंग लमदम सिगी नुपा सिंगना पाक्तकनन यु थक्तुन खुनाय सिद इरांग थोलकपा मतमदा मदुबु कंजनब निसाबन हायना थोलखिबा इमा सिंगना ngasiदी मैरा पाइबि हायना ओनख्रे मतमदुदगी अहुम सुबु नुपिलाल हौख्रबने ngasiसु अहुम सुबु नुपिलाल लोइद्रि लोइगदबु वाली Lamdam sigi puari da singnarakliba khudimak sok thapa naidana apun megoeba lingzelna thengna mina seba wapam thamladuna lana si loikhiro heba wapam hek horakpadagi haiduna lakhrabani lana si kuki singna atamnana makhoigi koktagi khallaga tawbanati Foreigner kuki singa madi Indian Army gi matingdagi tawbani maru oina mitai singbu namthana bu khuzul thorangni haiduna Kundaminaribu yellow missing na Sidul tribe amadi Sidul caste ki khudong saba lauduna IPS IAS na singba post kiya gi khudong saba phanglabusu general category da leiriba mitai singi sarol surol singna marik mirak tinba ngamloidra haibi akiba ma lakhibani masina maram oiraga SC ST tanmagi wahauga mari leidana India lenga amadi mapanagi sangsilakhiba kuki singna atamnana lan horakibani Manipur gi apun bagi saktam saganaba furukudimak nungsi sanana leminanaba foundation semlakhiba punamak thugaina bhotnarakpadagi ngasidi mitaina wakal pixilakpani haina phongdoke mana makhatana hai political party singna magi political objective adu phangna bhona badana pi khunai khaktana tana aikogi khunai si masetana thugairakli democracy si Manipur di unity thugaiba system ma moire aikoida hauzik mathau tari basi apun bagi pangal thauna lingjeladu semgatpani 60 masina ningasi punnanaba kyarak lauraklabasu punmangamdribasi 60 masina kunai si sasilakli aikoi kadaida soikhre haibasi punna khanthaminaduna semdokminaba mathautai masi lusingba mana lauraga hekti yaroi punsinduna wakal sungsminaba mathautai haikena su paus da makhatana phongdurakli atopa paw madana kuki MLA tarana kangkhada lin onduna leirabasu minister na mikap thoktuna leiri Shyam Saran Kokila lauba singi lusingba oiriba minister ani yauna MLA tarena BJP lenga ki lusingba minister N Beren gi kangkhada lil oina kunduna leiraba phawda lenga asina ningaidana tumduna leithukliba si mikap thokpiro se minister na mikap thoktrabadi Manipur si masetana kairagani haina legal department MPCC gi chairman Sanausam Shyam Saran phongdokre wapam singa si Congress bona pangthokiba pawgi mipmamada phongdokladuna political party am oiriba BJP gi general secretary Kesar na Wal Kukizo Intellectual Council gi sasinaba sejayama gi wanthok khangdana lana phongdokkiba wapamadu aranbani haina phongdokpa pawgi mifam amada pankhibani mana hai political party amagi general secretary na English gi wanthok khangdana panghan dahanba si ikainingai ni miyam mamang wa ngang gi hairabadi political gi senior leaders sing tanabiu madu ikairagana university gi political science ki mairoi sing tanabiu Assembly natragana parliament bill ama pass to haibisi opposition party namde ruling party na tawgadabani haibisi khangdabagum opposition leader Rahul Gandhi amadi AICC ki president Malik Arjun Kharge ga koki political solution bill puthonaba sajai sai thorakibadu BJP gi MLA mana tawbani haibisi miyamna khangnaraba wapni hauzik sajai haukiba sahi gi August 13 amasum September anida union government ka KNO amadi UPF ka wari sanaki badu Congress ka nati BJP gani masigi ona tainabada haizen bi amadi takshinabigi tawduna miyamda lan uhona bohona riba BJP gi lusingba singna Manipur gi miyam wakal tare haibasi khangba mathau tai haki
Loisilakpoina topa pawman mitayna sekmailan mangamdaba kuki ni imphal karakpa ngamdaba si puari da ahanbani khemsan sahi inglising ani gi puari ga sagona dun laklaba lamdam asida mitayna sekmai palel amadi bisnupur gi hena lanthokpa ngamdaba duga singi isil ina oiriba hauji irang thokliba kuki singna imphal lakpa ngamdaba si lamdam asigi puari da ahanbani haina RDNPR Minister Yumnam Khemsana phongtokre state level nupilal ningsing lamsil Organizing Committee amadi ningsing thauramna sinduna kuntraga humdoi suba ningsing lamjel ga mari lenana singjamai supermarket pangthokpa thauram amada athoiba mitung oina saru yaraduna khemsana phongtokibani mana makha taradun hai state lengakna kasin koya yauna afaba administration sa thabang amdrabadi irang selection mangamloi lamdam asida miyam gi thabak toriba CSO maira pai bilup MLA sing amagama gu wakal tinaba yadi manadaba wakal sing asi amuktang punduna thabak paikhat minarabadi mausagi punsita lakpa ngamgani anisuba world war gi matamda atom bomb tharaduna miyoi kya siduna kuntak lan siba thokraba phawbada santi gi wari sanaduna warusin purakhi aduba lamdam asida ri santi gi wari sanaba yadaba miyoi yamna leire thoglibira asiga mari leina kuki singna mitai gi punsi kya kankhiba mitai singna kuki punsi kankhiba do kaukthokna duna hatnabigi wari namang tharabadi lana solution mangamloi Henglepta RDNPR gi sinmi samaga kungani thoi kuki singna hatna bo honarakpada makhoi gi khulakpa singna kanbi khipamadi sana thanaba polam sing henglep ki MLA weriba lanjamang haukipna mating pang khibadu phatti habe yaroi thoklibi irang asigi waroisin sentana purakadabanati aigi lamdi aina ngakadabane habu wakhalonda lengaklabadi lana sigi waroisin purakpa ngamgani haki thauramadu sarug yakhiba social scientist danabi laisram nai sai ani asigi manung lamdam asigi sanurasna khwaidigi hena mitta pi ta ki sahini pi gi mamal khangdaba state amadi center lenga apabu oiroi thokliba lana sida kana amatana tawshinaba yaroi habu wapam asi lusing masina khangpham thui haikenasu pawsta pali Makasa tharak poina masum loisilak poina tentakna to papaw tanga thamjagi Chief Minister yaura Nectar Sanjengbam amadi Inspector Ibotombi hatpada lakh yankhai pi ni hairibadu Kanglaipak kanbalu KKL ga mari lenadi Sirol adugi matana complaint tawkhre KKL Hozgui nadi myam paus matang se lusinjarage masu myam puna no update ngamina sena channel sigi maike digi myang infam da makhatana thamjari